WAKHALLON MANNABA APUNBA Wama KANGLEIPAK AMADI All Manipur Recognized Private School Welfare Association na MAMANG CHAHI 2023 dagi HOUKHIBA Luching Purel CHINGSUBAM Ojah Akaba gi MAMI LAMDAM ASIGI Mahei TAMPHAM SINGDA THETPAGI MAKHA CHATHARAKPA OINA WAMA gi President NAOKHOMBANA LUCHINGDUNA SL Arena of Learning School da Luching Purel ASIGI photo SINNABAGI THOURAM ama pangthokre Luching Purel CHINGSUBAM Ojah Akaba gi photo adu ngasigi OINA Imphal East ki Mangoljau English School top awang lekai amadi North Eastern English School Moirang Kampu Khewa Bazar hairiba mafam ahum asida photo sinnabagi thauram pangthoki hairiba photo sinnabagi thauram ase tampaki school singdasu changsin khigani amadi khongjang asida lamdam asigi school khudingmakna saugatpinaba wafamsu thamlakli ningsingba yai Luching Purel asina hinglingaida lon mayek inat lining amadi chingmi tamigi apunbagi saktam sagatnaba hotnabada changsin khiba khongjang kaya khangbidana matamdugi lengakna kaisum sangda thambikhi ngasi mak mahairosingna master gi thak phawba tamba phangliba mitei mayek asi Luching Purel asigi hona jamanni Luching Purel asibu tawbima khangba utpa oina school gi Ojah singnasu haurakliba mahairosingda Luching Purel asigi punsi wari takpi tambigadabani hainasu wamana mahai Loishang singi pukning chingsilakli